Hello mayam, ngasi se rasi ki oina ko rasi amamtagi oina relation ki matang do oina pajarake relation ki se video sangmodi sangani adum parage ai tension ba yaroi do khara yaure love line gi je ko aina paraka doi se nangna kari khalli nangi partner du na hojik lairiba condition adu kari khalli adugi matang da ne ko pajaraka doi je pula paraka doi na adu marakta soi khibe khiba adum yaga sunga pi gani na khalle haidi ye khudakta yenga pajarapa natchadebako haidi yenga matung rasi amam toina yenga matungda ithoga mu adumaina parakadorina yamna haidi sangsu sangani ba video se ado parage ahan bagi rasi se mens rasi jana haujarage mens rasi gi relationship ki matang da ko asigi pot se agi ka video se adum kainogi oina partner leiraba ko adagi di nungsinaba leiraba adagi adum yengba yai moigi oina semjabani aduga luhongba yumban kaiban lambi da khongdaraba mi gaina sun mi yengba yai ko mens rasi ki se ahan bada balance tawa ngamde na adumaina yaure haidi haidi wakhanda ama khanba pukningda ama khanba adumaina ko haidi charangna ba haitare haidi thabak ke ong yama kadra adagi di ma ge ong khala kadra adumaina kitang balance tawba kitang waba male aduga khanshira natra haishira haigum shira haibagi ani da chayennaraga leire ko yes mana hairapado yes haibasu pamba no hai shira yes haijira khanjana ba haitare ko aduga khanjana ri atagi kaimta sunate nangna pamiba thabak to haidi nangi partner du na tahoning aiba nangona tahoning iba posak se nangi partner na tawrakta ba haitare tawrakta ba adagi di nangna responsibility mayam yami ba kholi ba du mayam do nangi partner na urakta ba adugi nang kitang hoji wakhal nungai taba male lonely khara oiba male ko wakhal nungai taba na thanda oiraboi khanba adumaina haidi wakhal do adumaina charang na ba male thabak thoram ni yamne yame ko adaki thase December ki thagi oina yengjabani ko love relation ki matang se aduga nangna khali sina mu nangi partner se mature oide immature oina adumaina khanba ko haidi angang macha dong taw lei khole kemta ude khote mature kem oijade khote na adumaina khalle aduga balance tawbadi ngamde ko adu communication se gap kitang lei si jindi semtok pio communication gap le hanbi ganu pha ga ga diko aduga nangi partner na mu kari khalle habje dum chap mane yo nangi partner na khalli ju nangi partner na jo dum nangje nungbudi nushi ne ko nushi tar haidi angang macha dong tawe khole haidi kaya interest aingonda oidre khotre kai nangi partner adumai khanba male ko adagi nangi partner se adak kaigumba haidi khara hairakadaba male mangonda desire khara lei ko desire ama ekta obi ai unaningba natrasu koiba chaningba oigera unaningba oigera karigumba makhal ama ekta gi desire oiba ai ko adugumba khara leiba oi sije tha loisalakpa swaida oigadaba male ko tha loisalakpa swaida oigadaba male kaigumba khara hairakadaba male nangi partner na adu nangi partner na jo adumaina nang khalli adumaina khalle ko haidi interest angonda yaudraba male adagi di chamana naina tawrisu mana khangbidraba male adai nangje haidi mature oijade khote adumaina khalle ko men rasi gi oina adumaina lei aduga ni shubada brishabh rasi gi ko brishabh rasi gi jina khamban chawa hemandana soe aduni man tawdije ko brishabh rasi gi khamban yam chawi nang nasa khamban yam chawi ko aduga haidi nangi khaktang intention de haidi attention je nangonda khak pihanning bodo haidi phone ka tawrasu mi kana waiting leram bor so more samna sana jabu wor ju hek chaujan bi adagi di yam khamban chawbo oiba khamban chawbo hemandana nangi partner sina kitang haidi nungsiba je sum ullaga sum henjalaga di kitang laitori edo aduni ko brishabh rasi gi tawdoije haidi nang adubu nang nasagi oina di nasada kaino tawjei ko nasa yamna senajai nasagi oina kitang khalle ko haidi khambandi yam chawre aduga nangna noi sai se yamna nungsijai ko brishabh rasi noi sai se yamna nungsijai nangonda tang adum haidi unaningba ama tawba adagi admai tawe ko adi convince nangna oina dum tawba tare ai si tawmingi si tawninge si tawro haibda nangna oina convince tawba tare ko aduga December mayai wai hai tare ko mayai wa tha mayai chalakpada obstacle kitang leiba oi ayat apan ba kitang leiba oi ayat apan se family ki oiba yai nangi partner dagi warakpa yai ama warakpa yai ko aduba ayamba phana leraga su nang PNW
ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯅꯪ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏ ꯄꯦꯟꯗꯕꯗꯣ ꯃꯔꯝꯗꯤ ꯅꯪ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯦꯟꯗꯕꯗꯣ ꯐꯨꯝꯕ ꯑꯗꯨꯝ ꯊꯝꯈ꯭ꯔꯅꯤ ꯍꯥꯏꯗꯣꯛꯑꯔꯣꯏ ꯑꯗꯨꯃꯥꯏꯅꯀꯣ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯃꯥꯏꯅ ꯆꯠꯂꯅꯤ ꯈꯠꯅꯕ ꯑꯣꯏꯔꯁꯨ ꯅꯪꯅ ꯑꯣꯏꯅ ꯌꯥꯁꯟꯅꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯒꯤ ꯑꯃꯨꯛ ꯌꯦꯡꯖꯔꯛꯑꯒꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯁꯨ ꯅꯪꯁꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯗꯨꯕꯨ ꯎꯠꯊꯣꯛꯑꯣꯏꯗꯣꯏ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯕꯥꯟ ꯌꯥꯝ ꯆꯥꯎꯕ ꯍꯦꯟꯃꯟꯈ꯭ꯔꯦꯕ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯃꯥꯅꯁꯤ ꯅꯨꯡꯁꯤꯔꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯎꯠꯊꯣꯔꯛꯇꯕꯗꯣ ꯑꯗꯩ ꯏꯒꯣꯁꯨ ꯈꯤꯇꯪ ꯂꯩꯔꯅꯤꯀꯣ ꯃꯁꯥꯗ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯏꯒꯣꯁꯨ ꯈꯔ ꯂꯩꯔꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯋꯥꯒ ꯊꯤꯅ ꯉꯥꯡꯉꯛꯄ ꯈꯣꯠꯄ ꯑꯗꯨ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯋꯥꯅ ꯊꯤꯅ ꯉꯥꯡꯉꯛꯄ ꯈꯣꯠꯄ ꯇꯧꯔꯛꯑꯒ ꯅꯪ ꯍꯥꯏꯗꯤ ꯑꯣꯕꯁꯇꯦꯀꯜꯁꯦ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯊꯣꯛꯂꯛꯏꯕꯅꯤꯅ ꯑꯣꯕꯁꯇꯦꯀꯜꯁꯦ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯁꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯅꯤꯀꯣ ꯅꯣꯏ ꯁꯥꯏꯁꯦ ꯈꯤꯇꯪ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯈꯤꯇꯪ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯈꯔ ꯔꯤꯖꯥꯞꯇ ꯂꯩꯒꯗꯧꯔꯦ ꯅꯪꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯅꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯆꯔꯥꯡꯅꯕ ꯈꯣꯠꯄꯕꯨꯗꯤ khitang ꯂꯩ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯈꯃꯟ ꯆꯥꯎꯕ ꯍꯦꯟꯃꯟꯕꯁꯦ ꯁꯤꯁꯤ ꯑꯃꯇꯪꯗꯤ ꯐꯥꯊꯕꯤꯔꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤꯁꯦ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯒꯦꯅ ꯈꯜꯂꯦꯀꯣ ꯃꯔꯝꯗꯤ ꯅꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯆꯃꯝꯅꯔꯒ ꯂꯩꯔꯛꯄ ꯍꯥꯟꯅꯗꯒꯤ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯛꯄꯗꯣ ꯍꯥꯏꯗꯤ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯗꯣ ꯅꯪ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯑꯣꯏꯅꯤꯕꯨ ꯍꯥꯏꯔꯒꯁꯨ ꯗꯤꯁꯤꯖꯟ ꯑꯃꯗꯤ ꯂꯧꯗꯣꯔꯦꯀꯣ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯒꯦꯅꯁꯨ ꯈꯜꯂꯦ ꯍꯥꯏꯗꯤ ꯁꯣꯏꯈ꯭ꯔꯁꯨ ꯍꯥꯟꯅ ꯁꯣꯏꯈ꯭ꯔꯒꯁꯨ ꯁꯣꯏꯗꯅꯕ ꯁꯦꯝꯗꯣꯛꯀꯦ ꯑꯗꯒꯤꯗꯤ khitang ꯑꯗꯨꯕꯨ khitangꯗꯤ ꯁ꯭ꯄꯤꯠ ꯊꯨꯕꯗꯤ ꯋꯥꯠꯂꯦꯀꯣ ꯅꯨꯡꯁꯤꯅꯕꯁꯦ khitang ꯁ꯭ꯄꯤꯠꯇꯤ ꯊꯨꯅꯤꯡꯉꯒꯁꯨ ꯊꯨꯕꯗꯤ ꯉꯝꯗꯦ ꯑꯗꯨꯅ ꯅꯪ khitang ꯂꯣꯟꯂꯤꯗꯤ ꯑꯣꯏ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯇꯣ 100% ꯐꯨꯜ ꯄꯣꯇꯦꯟꯁꯤꯌꯦꯜꯗ ꯐꯪꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯏꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯅꯪꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯆꯃꯝꯅꯔꯤꯕ ꯍꯥꯏꯗꯤ ꯂꯣꯟꯂꯤ ꯐꯤꯜ ꯑꯣꯏꯔꯤꯕꯗꯣ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯗꯣ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯇꯣ ꯗꯥꯏꯔꯦꯛ ꯐꯨꯜ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯣꯏꯅꯀꯣ 100%ꯗ ꯐꯪꯕ ꯉꯝꯗꯕꯒꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯥꯁꯦ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦꯀꯣ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯪꯅ ꯅꯣꯏ ꯁꯥꯏꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯏꯁꯨ ꯂꯩꯔꯁꯨ ꯀꯣ ꯏꯁꯨ ꯍꯥꯏꯗꯤ ꯆꯌꯦꯠꯅꯕ ꯑꯃ ꯂꯩꯇꯥꯔꯒꯁꯨ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯅꯪꯅ ꯌꯥꯁꯤꯟꯅꯅꯤꯡꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯣꯏꯁꯟꯅꯤꯡꯕ ꯐꯥꯎꯋꯦꯀꯣ ꯂꯣꯏꯁꯟꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒ ꯅꯣꯏ ꯁꯥꯏꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯦꯔꯤꯌꯔꯗ ꯐꯣꯀꯁ ꯇꯧꯈ꯭ꯔꯦꯀꯣ ꯀꯦꯔꯤꯌꯔꯗ ꯄꯨꯔꯥ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯁꯨ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅꯅꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗ ꯍꯪꯕꯤꯌꯨꯅꯦ ꯆꯨꯝꯕ ꯂꯥꯟꯕ꯭ꯔꯥꯗ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯔꯥꯁꯤꯐꯣꯜꯒꯨꯝꯕ ꯑꯗꯩꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗꯒ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯁꯨ ꯌꯦꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯅꯃꯥꯟꯅꯕꯤꯗ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯔꯤꯂꯦꯁꯟꯁꯦ ꯀꯃꯥꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯀꯩꯗꯧꯔ ꯐꯅꯤ ꯀꯥꯏꯅꯒ ꯍꯪꯉꯝꯗꯧꯕ ꯃꯥꯜꯂꯦꯀꯣ ꯍꯪꯕ꯭ꯔꯥꯅ ꯍꯪꯕꯤꯌꯣ ꯑꯗꯨꯒꯨꯝꯕꯁꯨ ꯔꯥꯁꯤꯐꯣꯜ ꯑꯗꯨꯒꯨꯝꯕꯁꯨ ꯌꯦꯡꯉꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯅꯦ ꯅꯪꯒꯤ ꯑꯦꯇꯦꯟꯁꯟꯁꯦ ꯄꯥꯝꯃꯦꯕ ꯍꯥꯏꯗꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯅꯦ ꯅꯪꯉꯣꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯦꯇꯦꯟꯁꯟ ꯄꯥꯝꯃꯦꯕ ꯅꯪꯒꯤ ꯑꯦꯇꯦꯟꯁꯟꯁꯦ ꯄꯥꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯊꯑꯣꯏꯕꯤꯕ ꯐꯖꯅ ꯍꯥꯏꯕꯤꯕ ꯂꯣꯏꯅꯕꯤꯕ ꯎꯅꯅꯤꯡꯕ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯨꯝꯕ ꯄꯥꯝꯃꯦꯀꯣ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯀꯔꯀ ꯔꯥꯁꯤꯒꯤꯁꯤꯅꯤ ꯀꯔꯀ ꯔꯥꯁꯤꯒꯤꯁꯦ ꯅꯪꯅ ꯑꯅꯧꯕ ꯆꯦꯞꯇꯔ ꯑꯃ ꯍꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒ ꯄꯥꯔꯠꯅꯔꯒ ꯂꯣꯏꯅꯔ ꯍꯥꯟꯅꯒꯤ ꯑꯋꯥꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯆꯌꯦꯠꯅꯕ ꯂꯣꯏꯅꯃꯛ ꯂꯣꯏꯁꯟꯈ꯭ꯔꯒ ꯑꯅꯧꯕ ꯏꯅꯧ ꯅꯧꯅ ꯔꯤꯁꯇꯥꯔꯠ ꯇꯧꯅꯤꯡꯕꯀꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯗꯨꯃꯛꯇꯤ ꯑꯃꯨꯛ ꯐꯥꯎꯔꯒꯁꯨ ꯔꯤꯁꯇꯥꯔꯠ ꯆꯦꯛ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯑꯣꯏꯔꯛꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯅꯪꯁꯤꯅꯁꯨ ꯀꯔꯀ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯅꯣꯏ ꯁꯥꯏꯁꯤꯁꯨ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯕꯨ ꯃꯥꯅꯕꯨ ꯄꯥꯝꯃꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯀꯣ ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯃꯥꯅꯕꯨ ꯄꯥꯝꯃꯗꯤ ꯑꯩꯁꯨ ꯄꯥꯝꯃꯦ ꯃꯥꯅꯕꯨ ꯇꯧꯅꯤꯡꯉꯗꯤ ꯑꯩꯁꯨ ꯇꯧꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩ ꯀꯔꯀ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯅꯪꯁꯨ ꯅꯁꯥꯒꯤ ꯑꯣꯏꯅꯗꯤ ꯈꯟꯖꯔꯦꯀꯣ ꯅꯁꯥꯒꯤ ꯑꯣꯏꯅ ꯅꯁꯥꯅ ꯅꯁꯥ ꯅꯨꯡꯁꯤꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯑꯗꯨꯒ ꯅꯪꯅꯁꯨ ꯍꯥꯟꯅꯁꯨ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯍꯦꯟꯅꯗꯤ ꯅꯪ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯐꯥꯎꯔꯛꯀꯗꯧꯕ ꯃꯥꯜꯂꯦꯀꯣ ꯀꯔꯀ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯣꯏ ꯁꯥꯏꯁꯦ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯪꯅ ꯋꯥꯈꯜ ꯋꯥꯗꯣꯏꯁꯤꯅꯅꯦ ꯑꯇꯩꯒꯤ ꯅꯠꯇꯕ ꯍꯧꯈꯤꯕ ꯈꯣꯠꯈꯤꯕ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯅꯧꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯁꯤꯅꯕꯁꯦ ꯄꯥꯝꯃꯒꯁꯨ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯑꯃ ꯇꯧꯅꯤꯡꯉꯒꯁꯨ ꯍꯦꯛ
ꯑꯣꯏꯊꯣꯔꯛꯇꯕꯒꯨꯝꯕꯀꯣ ꯑꯗꯨꯒꯤ ꯅꯪ ꯈꯤꯇꯪ ꯂꯣꯟꯂꯤ ꯐꯤꯜ ꯇꯧꯋꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯈꯨꯗꯛꯇ ꯐꯪꯉꯛꯇꯕ ꯍꯥꯏꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯀꯣꯏꯕ ꯆꯠꯁꯦ ꯀꯥꯏ ꯍꯥꯏꯔꯒ ꯁꯟꯗꯦꯁꯦ ꯐꯔꯛ ꯇꯥꯗꯅ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦꯗꯒ ꯆꯠꯄꯒꯨꯝꯕ ꯊꯕꯛꯇꯣ ꯍꯦꯛ ꯄꯟꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯃꯇꯝ ꯈꯔ ꯊꯦꯡꯊꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯔꯒꯗꯤꯅꯦ ꯊꯥ ꯌꯥꯝꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯒꯨꯝꯕ ꯑꯣꯛꯇꯣꯕꯔ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯝꯕꯔꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯗꯤꯁꯦꯝꯕꯔꯗꯤ ꯍꯧꯖꯤꯛ ꯂꯩꯅ ꯑꯣꯛꯇꯣꯕꯔꯒꯨꯝꯕ ꯅꯕꯦꯝꯕꯔꯒꯨꯝꯕꯗꯅꯦ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯂꯩꯈꯤꯀꯣ ꯃꯃꯥꯡꯗ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩꯈꯤ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯂꯩꯈꯤ ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤꯗꯀꯣ ꯑꯗꯨꯒꯤꯁꯨ ꯍꯟꯗꯛꯇꯤ ꯃꯥ ꯄ꯭ꯔꯦꯁꯔꯈꯩꯗꯣ ꯊꯥꯗꯣꯛꯑꯒ ꯅꯪꯒꯤ ꯑꯣꯏꯅ ꯈꯜꯂꯒꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯅꯪꯅꯒ ꯍꯥꯏꯗꯤ ꯀꯔꯀꯔ ꯔꯥꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯣꯏ ꯁꯥꯏꯗꯅ ꯆꯤꯇꯤꯡꯒ ꯇꯧꯔꯨꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯃꯉꯣꯟꯗ ꯅꯪꯅ ꯆꯤꯇꯤꯡ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯈꯟꯕꯁꯨ ꯌꯥꯎꯋꯦꯀꯣ ꯈꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯐꯤꯕꯝꯁꯨ ꯎꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯈꯜꯂꯛꯄꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯖꯦꯂꯦꯁ ꯈꯔ ꯀꯥꯏ ꯈꯥꯃꯟ ꯈꯔ ꯆꯥꯎꯋꯦꯀꯣ ꯅꯣꯏ ꯁꯥꯏꯁꯦ ꯃꯊꯪꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤꯁꯦ ꯍꯟꯗꯛꯁꯦ ꯅꯣꯏ ꯁꯥꯏꯁꯦ ꯈꯔ ꯎꯅꯅꯤꯡꯕ ꯐꯥꯎꯕ ꯃꯥꯜꯂꯤꯀꯣ ꯎꯅꯅꯤꯡꯕ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯏꯗꯤ ꯁ꯭ꯇꯦꯞ ꯑꯃ ꯊꯥꯡꯖꯅꯤꯡꯕ ꯌꯥꯝ ꯐꯖꯅ ꯆꯪꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯗꯤꯞ ꯑꯣꯏꯅ ꯈꯤꯇꯪ ꯆꯪꯁꯤꯟꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯣꯏ ꯁꯥꯏꯁꯦ ꯅꯪꯅꯁꯨ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯑꯦꯇ꯭ꯔꯦꯛꯁꯟ ꯈꯔꯁꯨ ꯂꯩ ꯑꯗꯨꯒ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯅ ꯅꯣꯏ ꯁꯥꯏꯁꯦ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯣꯚꯔ ꯊꯤꯡꯀꯤꯡꯁꯨ ꯈꯔ ꯇꯧꯋꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯈꯔ ꯂꯩꯕ ꯎꯏ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯈꯣꯠꯇ꯭ꯔꯤꯕꯁꯦ ꯅꯪꯅ ꯈꯜꯂꯤꯕ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯁꯨꯝ ꯈꯟꯖꯥꯟꯅꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯨꯞ ꯑꯣꯟ ꯇꯧꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯈꯩꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯈꯔ ꯎꯏ ꯑꯗꯨꯒ ꯌꯥꯝ ꯀꯟꯅꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯔꯤꯂꯦꯁꯟꯒꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯅꯪ ꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯑꯇꯩꯒꯤ ꯑꯝꯇ ꯅꯠꯇꯦ ꯅꯪꯅ ꯑꯣꯚꯔꯇꯦꯀꯤꯡ ꯇꯧꯕ ꯑꯗꯩꯗꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯗꯣ ꯅꯣꯏ ꯁꯥꯏꯁꯦ ꯅꯪ ꯎꯅꯅꯤꯡꯕ ꯐꯥꯎꯕ ꯃꯥꯜꯂꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯦ ꯈꯤꯇꯪ ꯁ꯭ꯇꯦꯞꯁꯦ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯈꯤꯇꯪ ꯗꯤꯞ ꯑꯣꯏꯅ ꯈꯤꯇꯪ ꯆꯪꯁꯤꯟꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯣꯏꯒꯤ ꯁꯥꯏꯁꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ मासु स्ट्रेस खितंग लई अदुगा कईगुंबा पोसक अमदे स्टक तौरगा लैबदौना तवेको हाइदि अप एंड डाउन लैबदौना तवे हाइदि अमुना मु वा फजना मु हाइबा नोइ साइना नवंदाको अदि अमुना मु हाइदबा अमुना तुमिन हे लैथोकिबा अमुना मु कैम हाइरक्तबा अमुना फजना नुसिने हेक तौबिबा अदुमाइना तवे अप एंड डाउन लೈ अदुगा हाइदि फजना नुंगि नुसिना निंगे नोइ साइना तवदा अमुक हेक येस नत्र नो अनिसि मरक्तदि हाइरगदि लैको अदुगा वाखलसु यामना खल्ले नोइ साइसे अदुगा हाइदि यामना मसादो इनर्जेटिक ओइना हाइताइ नुसिनरसु यामना इनर्जेटिक ओइना नुसिनबदो अदुदि मवंदा ओइद्रेको हाइदि खितंग कइनो तौरे नुसिदबनि ते नुंगि नुसिरिनि तवदबु खितंग बेक हनबदौना तवेको अदुगा था लोइरक्पददि सिंह राशिगी ओइना याम दाव याय मरमदि नंगी पार्टनरना नंग मयाम नुसिरकनिको था लोइरक्पदा खंबनसु याम चावरकनी नुंगसु मयाम नुसिरकनिको नंगी पार्टनरगी ओइना अदुगा नुंगि अदुम फजनदि लैरेको रिलेशन की मतंगदा सिंह राशिगिसे हाइदि था लोइरक्पदा नोइ साइनसु मयाम नुसिरनि मरक्ता खितंग चयेनबा दुगुंबा लैरगसुको मथंगदा कन्या राशिगिको कन्या राशिगिसे नंगना खितंग इफर्ट लौद्रेको था हौरक्पदा इफर्ट खरा लौद्रे अदो खितंग लाइथोगा लैथोखरे नंगनाको नंगना खितंग लाइथोगा लैथोखरे नुंगदि नुसिदबा नतब नंगदि नुसि अदो खितंग रिलैक्स तौबा हाइतारे अदुगा नंगी वाखलदजु सुमाइना खनबा माले इबानीसे हानादौना तौद्रे हानादौना नुसिनरम मओंगदो हौजिकति तौद्रे काइना अदुमाइना ओइगदौबा मानद्रे खोत्रे काइना अदुमाइना खनबा मालेको अदुगा अदुगी पोट मयामदो चरांगनरिबा मयामदो था लोइरक्पदा हाइदि क्लैरिटी असि अमा उरानिको क्लैरिटी अमा लानी था लोइरक्पदा अदुगा नंगना हाइदि पार्टनरगा नंगा नोइ साइगा नंगा खतनागे खोतके काइ खल्लगासु नंग अदु कइनो तौरेको खल लोइसल्लनिको अदुमाइन खनबा लेरगासु नंग खतनाबा खोपदि कैसु तौररोय अदुगा मीगी थमोय सोकनी सो ओय खंगदना वा डायरेक्ट याम हाइगनुको
ꯀꯩꯅꯥꯔꯥꯏꯁꯤꯒꯤ ꯑꯣꯏꯅ ꯅꯣꯏ ꯁꯥꯏꯗ ꯑꯣꯏꯔꯒꯁꯨ ꯋꯥ ꯗꯥꯏꯔꯦꯛ ꯍꯥꯏꯒꯅꯨ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯦꯗꯅ ꯗꯣꯡ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯒꯅꯨꯀꯣ ꯃꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯗꯨꯒ ꯅꯣꯏ ꯁꯥꯏꯒꯤ ꯑꯣꯏꯅꯗꯤ ꯂꯣꯡ ꯇꯥꯝꯒꯤ ꯑꯣꯏꯅ ꯈꯜꯂꯦꯀꯣ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯃꯤꯟꯅꯒꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯁꯣꯏꯈꯤꯕ ꯍꯥꯟꯅ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯗꯤ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯅꯣꯏ ꯁꯥꯏꯁꯨ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖꯟꯁꯦ ꯂꯩꯌꯦꯀꯣ ꯍꯥꯏꯗꯤ ꯑꯣꯏꯒꯤꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯀꯥꯏ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯎꯗꯦ ꯈꯣꯠꯇꯦ ꯃꯥꯅꯗꯤ ꯈꯟꯖꯕ ꯍꯥꯏꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯦ ꯈꯣꯠꯂꯒꯦꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯎꯗꯦ ꯈꯣꯠꯇꯦ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯗꯤꯁꯤꯖꯟꯗꯣ ꯃꯥꯅꯁꯨ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯁꯥꯏꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯏꯃꯣꯁꯅꯦꯜꯁꯨ ꯈꯔ ꯑꯣꯏꯔꯦꯀꯣ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯛꯑꯦ ꯑꯗꯣ ꯐꯣꯡꯗꯣꯔꯛꯇ꯭ꯔꯦꯀꯣ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯝꯗ ꯑꯗꯨꯃꯥꯏꯅ ꯄꯜꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤꯁꯨ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯍꯟꯕꯤꯒꯅꯨ ꯀꯩꯅꯥꯔꯥꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯑꯃꯅꯁꯨ ꯅꯨꯡꯁꯤꯔꯤꯅꯤ ꯑꯃꯗꯁꯨ ꯅꯨꯡꯁꯤꯔꯤꯅꯤ ꯑꯗꯨꯗ ꯁꯨꯝ ꯆꯌꯦꯠꯅꯔꯒ ꯂꯩꯕꯗꯣ ꯃꯔꯛꯇ ꯑꯗꯣ ꯊꯥ ꯂꯣꯏꯔꯛꯄꯗꯕꯨꯗꯤ ꯀ꯭ꯂꯦꯔꯤꯇꯤꯕꯨꯗꯤ ꯂꯥꯛꯑꯦꯀꯣ ꯀꯩꯅꯥꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤꯁꯦ ꯇꯨꯂꯥ ꯔꯥꯁꯤꯒꯤꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯅꯤꯡꯕ ꯌꯥꯎꯔꯛꯄ ꯃꯥꯜꯂꯦꯀꯣ ꯃꯤ ꯈꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯅꯝꯕꯅ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯌꯥꯕ ꯃꯤꯈꯩ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯅꯤꯡꯕ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯤꯡꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯄꯨꯔꯥ ꯅꯦꯅꯥ ꯇꯥꯅ ꯂꯩꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯡꯒꯜ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯔꯤꯂꯦꯁꯟꯁꯤꯞꯇ ꯆꯪꯅꯤꯡꯕ ꯈꯣꯡꯗꯥꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯄ꯭ꯔꯄꯣꯁꯀꯨꯝꯕ ꯇꯧꯔꯛꯑꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯔꯁꯤꯔꯥ ꯀꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯂꯨꯍꯣꯡꯉꯕ ꯍꯥꯏꯗꯤ ꯂꯨꯍꯣꯡꯉꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯂꯨꯍꯣꯡꯉꯕ ꯑꯣꯏꯇꯥꯔꯒꯁꯨ ꯄꯥꯔꯠꯅꯔꯁꯤꯡꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯒ ꯂꯩꯅꯤꯡꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯃꯥꯜꯂꯤ ꯑꯩꯅ ꯎꯖꯕꯗ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯅꯤꯡꯉꯦꯀꯣ ꯑꯗꯨꯒ ꯃꯦꯆ꯭ꯌꯨꯔꯗꯤ ꯌꯥꯝꯅ ꯑꯣꯏꯔꯦ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯅꯪꯅ ꯁꯥꯎꯅꯤꯡꯉꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯒꯤꯀꯣ ꯁꯥꯎꯅꯤꯡꯉꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯈꯤꯇꯪ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯅꯪꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯦꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯏꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯦ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔ ꯂꯩꯊꯣꯛꯈ꯭ꯔꯦ ꯏꯐꯣꯔꯠꯁꯨ ꯏꯊꯥ ꯊꯥꯗꯗ꯭ꯔꯦ ꯅꯉꯣꯟꯗꯀꯣ ꯀꯦꯔꯤꯌꯔꯕꯨꯗꯤ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯀꯦꯔꯤꯌꯔꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ ꯏꯐꯔꯠꯁꯨ ꯄꯥꯛ ꯊꯥꯗꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅꯅꯦ ꯅꯪꯅ ꯃꯥꯁꯤ ꯂꯥꯏꯊꯣꯛꯑꯦꯅ ꯈꯜꯂꯦꯕꯀꯣ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯋꯦ ꯇꯧꯒꯗꯧꯕꯅꯦ ꯅꯪꯅ ꯃꯥꯁꯤ ꯂꯥꯏꯊꯣꯛꯄꯤꯔꯦꯅ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯃꯊꯪꯒꯤꯁꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯍꯥꯏꯖꯔꯛꯀꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯁꯦ ꯍꯧꯔꯛꯄꯗꯗꯤꯅꯦ ꯐꯣꯀꯁ ꯑꯃ ꯏꯔꯩ ꯂꯩꯇꯕ ꯍꯥꯏꯗꯤ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯆꯔꯥꯡꯅꯕ ꯑꯗꯣ ꯍꯧꯖꯤꯛꯇꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯗꯤꯁꯤꯖꯟꯁꯦ ꯂꯧꯔꯒꯦꯅ ꯈꯟꯕ ꯃꯥꯜꯂꯦꯀꯣ ꯁꯤ ꯇꯧꯒꯦ ꯇꯧꯔꯣꯏ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯔꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤꯅꯕꯁꯦ ꯇꯧꯗ꯭ꯔꯦꯅꯁꯨ ꯈꯟꯕ ꯃꯥꯜꯂꯦꯀꯣ ꯅꯪꯅꯗꯤ ꯑꯗꯨꯒ ꯅꯦꯅꯥ ꯇꯥꯕ ꯑꯃꯗꯤ ꯄꯥꯝꯗꯦ ꯅꯪꯁꯦꯀꯣ ꯅꯦꯅꯥ ꯇꯥꯕꯗꯤ ꯄꯥꯝꯃꯦ ꯆꯒꯠ ꯇꯧꯅꯤꯡꯕꯗꯤ ꯐꯥꯎꯗꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯁꯨ ꯐꯖꯅ ꯅꯨꯡꯁꯤꯅꯔ ꯂꯩꯅꯤꯡꯕ ꯑꯗꯩ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯔꯒꯁꯨ ꯐꯖꯅ ꯌꯨꯝ ꯀꯣꯏꯔꯒ ꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯐꯥꯎꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯁꯨ ꯑꯃꯨꯛ ꯂꯩꯕ ꯃꯥꯜꯂꯦ ꯅꯪꯁꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯂꯥꯜꯂꯒꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯕꯅꯤ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯃꯗꯤ ꯈꯟꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅꯅꯦ ꯁꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯒꯤꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯆꯨꯝꯃꯝꯒꯗꯧꯗꯤ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯈꯜꯂꯤꯀꯥꯟꯗꯅꯦ ꯅꯪꯒꯤ ꯈꯟꯍꯧꯗ꯭ꯔꯦꯕ ꯄꯥꯔꯠꯅꯔꯒꯤ ꯅꯪꯒꯤ ꯅꯣꯏ ꯁꯥꯏꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯑꯗꯩ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯈꯜꯂꯤꯀꯥꯟꯗ ꯏꯁꯥꯒꯤꯗꯤ ꯈꯟꯖꯍꯧꯗ꯭ꯔꯦꯕ ꯅꯪꯁꯦ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯑꯦꯀꯣ ꯃꯥꯒꯤ ꯂꯣꯏ ꯈꯟꯇꯣꯛꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯅꯪꯒꯤꯗꯤ ꯈꯟꯍꯧꯗ꯭ꯔꯦꯅꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯍꯧꯔꯛꯄꯗ ꯈꯤꯇꯪ マꯁꯦ ꯂꯣꯟꯂꯤ ꯑꯣꯏꯀꯣ ꯍꯧꯔꯛꯄꯗ ꯑꯗꯨꯒ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯀꯦꯔꯤꯌꯔꯗ ꯃꯥꯏ ꯐꯣꯀꯁ ꯇꯧꯋꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅꯁꯨ ꯔꯤꯂꯦꯁꯟꯁꯦ ꯌꯥꯝꯅ ꯕꯦꯇꯔ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯐꯖꯅ ꯆꯠꯅꯤꯡꯕ ꯍꯦꯟꯅ ꯐꯖꯅ ꯆꯠꯅꯤꯡꯕ ꯐꯥꯎꯋꯦꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯍꯥꯏꯗꯤ ꯏꯐꯣꯔꯠ ꯈꯔ ꯊꯥꯗꯒꯦꯅ ꯈꯜꯂꯦ ꯅꯨꯡꯁꯤꯅꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯍꯥꯔꯠ ꯋꯥꯔꯛ ꯈꯔ ꯇꯧꯒꯦ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯅꯕ ꯑꯗꯒꯤꯗꯤ ꯏꯐꯣꯔꯠ ꯈꯔ ꯊꯥꯗꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯑꯗꯨꯒ
ꯀꯣꯏꯕ ꯆꯠꯅꯤꯡꯕ ꯆꯠꯃꯤꯟꯅꯅꯤꯡꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯨ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯐꯥꯎꯋꯦꯀꯣ ꯑꯗꯨꯒ ꯉꯝꯗꯤ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯥꯎꯗꯤ ꯐꯥꯎꯔꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯀꯣ ꯑꯗꯨꯒ ꯅꯪ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅꯁꯨ ꯂꯥꯏꯊꯣꯛꯄꯤꯔꯦ ꯅꯪꯅ ꯃꯥꯁꯦ ꯂꯥꯏꯊꯣꯛꯄꯤꯔꯦꯅ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯅꯣꯏ ꯁꯥꯏꯅ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯌꯥꯝꯅꯁꯨ ꯈꯟꯖꯩꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯏꯔꯤꯕ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯉꯥꯏꯕ ꯃꯥꯜꯂꯦꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤ ꯑꯣꯏꯅ ꯅꯣꯏ ꯁꯥꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯉꯥꯏꯕ ꯃꯥꯜꯂꯦꯀꯣ ꯃꯊꯪꯗ ꯙꯅꯨ ꯔꯥశꯤꯒꯤ ꯌꯦꯡꯖꯔꯛꯀꯦ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅꯅꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯅꯣꯏ ꯁꯥꯏꯁꯤꯅꯅꯦ ꯅꯪꯉꯣꯟꯗ ꯄꯨꯔꯥ ꯐꯨꯜ ꯄꯣꯇꯦꯟꯁꯤꯌꯦꯜ ꯍꯥꯏꯇꯥꯔꯦ 100% ꯄꯤꯍꯟꯅꯤꯡꯕ ꯃꯥꯜꯂꯦꯀꯣ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯪ ꯄꯨꯔꯥ 100%ꯗꯀꯣ ꯑꯗꯣ ꯐꯖꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦꯀꯣ ꯐꯪꯗꯤ ꯑꯗꯨ ꯐꯪꯗ꯭ꯔꯦꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯑꯦꯗꯚꯥꯏꯁꯀꯨꯝꯕ ꯈꯔ ꯑꯦꯗꯚꯥꯏꯁꯀꯨꯝꯕ ꯈꯔ ꯂꯧꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯊꯣꯛꯑꯦꯗꯅꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯅꯨꯡꯁꯤꯅꯕꯩ ꯃꯇꯥꯡꯁꯤꯗ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯅꯨꯡꯁꯤꯅꯕꯩ ꯃꯇꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯦꯗꯚꯥꯏꯁ ꯈꯔ ꯑꯗꯨꯃꯥꯏꯅ ꯂꯧꯕꯗꯧꯅ ꯇꯧꯋꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯈꯣꯠꯂꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯈꯣꯠꯂꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯀꯥꯏꯅ ꯈꯤꯇꯪꯀꯣ ꯑꯗꯣ ꯅꯪꯁꯨ ꯀꯦꯔꯤꯌꯔꯗ ꯐꯣꯀꯁ ꯂꯧꯒꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯅꯣꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯎꯕꯤꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯛ ꯍꯥꯏꯗꯤ ꯊꯥꯗꯣꯛꯑꯁꯤꯔꯥ ꯒꯤꯞ ꯑꯞ ꯇꯧꯔꯁꯤꯔꯥ ꯀꯥꯏꯅ ꯐꯥꯎꯔꯛꯄ ꯑꯗꯨꯃꯥꯏꯅꯁꯨ ꯎꯏ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯅꯗꯤꯅꯦ マーシュ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯑꯅꯤꯃꯛꯁꯦ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯗꯣꯛꯇꯕꯩꯅꯦꯕ ꯁꯨꯃꯥꯏꯅ ꯆꯌꯦꯠꯅꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯁꯨꯅꯦ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯟꯅꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯑꯍꯜ ꯂꯃꯟꯅꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯔꯥꯁꯤꯐꯣꯜ ꯌꯦꯡꯕꯅꯤ ꯈꯪꯗꯦ ꯅꯨꯡꯁꯤꯅꯕꯩ ꯃꯇꯥꯡꯁꯤꯗ ꯌꯦꯡꯖꯩꯌꯦꯕ ꯅꯣꯏꯕꯥꯅꯤꯒꯤ ꯃꯔꯛꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯖꯩ ꯑꯗꯩꯗꯤ ꯋꯥꯈꯜꯗꯗꯤꯅꯦ ꯇꯧꯒꯦꯅꯗꯤ ꯈꯜꯂꯦ ꯇꯧꯒꯗꯕ ꯊꯕꯛꯁꯦꯀꯣ ꯑꯗꯨꯒ ꯅꯪꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦꯀꯣ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯒꯤꯞ ꯑꯃ ꯄꯤꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯃꯥꯅ ꯇꯧꯅꯤꯡꯉꯤ ꯄꯣꯠꯇꯨꯗꯤ ꯍꯥꯏꯗꯣꯛꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯅꯪ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯅꯣꯏ ꯁꯥꯏꯗ ꯅꯪ ꯆꯤꯇꯤꯡꯒ ꯇꯧꯕꯤꯔꯨꯔꯕ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯅ ꯆꯤꯇꯤꯡ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯗꯣꯛꯄꯤꯌꯨꯀꯣ ꯑꯗꯨꯒ ꯆꯤꯇꯤꯡ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯇꯧꯕꯤꯔꯨꯅꯨꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯤ ꯀꯥꯏꯅꯕꯗ ꯑꯗꯨꯅ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯤꯌꯨ ꯑꯗꯨꯒ ꯅꯪꯅ ꯋꯥ ꯈꯔ ꯃꯃꯥꯡꯗꯅꯦ ꯊꯤꯅ ꯉꯥꯡꯉꯨꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯗ ꯃꯊꯃꯣꯏ ꯁꯣꯛꯈꯤꯗꯅ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯋꯥꯔꯧꯔꯒ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯃꯀꯔ ꯔꯥశꯤꯒꯤꯁꯤꯁꯨ ꯑꯗꯣꯝꯅ ꯂꯣꯡ ꯇꯥꯝꯗ ꯌꯥꯝ ꯆꯠꯅꯤꯡꯉꯦꯀꯣ ꯂꯣꯡ ꯇꯥꯝꯒꯤ ꯑꯣꯏꯅ ꯈꯜꯂꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯅꯪꯅ ꯃꯥꯁꯦꯀꯣ ꯍꯥꯏꯗꯤ ꯐꯗꯧꯕ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯁꯤꯅꯕꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯅꯤꯡꯉꯦ ꯑꯗꯨꯒ ꯅꯪꯁꯦ ꯇꯟꯖꯥ ꯑꯃ ꯉꯥꯏꯕ ꯃꯥꯜꯂꯦꯀꯣ ꯇꯟꯖꯥ ꯑꯃ ꯉꯥꯏꯕ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃꯀꯣ ꯍꯥꯏꯗꯤ ꯇꯟꯖꯥ ꯍꯥꯏꯁꯦ ꯑꯦꯅꯤ ꯇꯟꯖꯥ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯤ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯏꯒꯦ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯪꯅ ꯊꯃꯣꯏꯗꯒ ꯐꯥꯎꯔꯛꯄ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯈꯪꯍꯦ ꯍꯦꯟꯀꯠꯂꯦ ꯀ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯇꯝꯖꯅꯤꯡꯕꯗꯣ ꯅꯣꯏ ꯁꯥꯏꯗ ꯌꯥꯝ ꯇꯝꯖꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯃꯥꯜꯂꯦꯀꯣ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯒꯁꯨ ꯅꯪꯅ ꯍꯥꯏꯔꯨꯕꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯑꯒꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅꯗꯤꯅꯦ ꯅꯪꯒꯤ ꯁꯥꯏ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯅꯪꯅ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯇꯧꯋꯦꯀꯣ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯇꯧꯋꯦ ꯑꯗꯨꯒ ꯇꯧꯒꯦꯅꯁꯨ ꯈꯜꯂꯤꯀꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯒꯦꯅꯁꯨ ꯈꯜꯂꯦ ꯇꯧꯁꯨ ꯇꯧꯅꯤꯡꯉꯦꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯈꯤꯇꯪ ꯈꯠꯅꯕ ꯃꯔꯩ ꯁꯪꯗꯥꯅꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯥꯅ ꯌꯥꯗꯕꯗꯩ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯖꯈ꯭ꯔꯦꯗꯅꯀோ ꯅꯪꯅ ꯍꯥꯏꯗꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯈꯜꯂꯦ ꯀꯥꯏꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯃꯥꯅꯁꯨ ꯌꯥꯔꯛꯇꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯃꯔꯩ ꯁꯪꯗꯥꯅꯕ ꯈꯠꯅꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯇꯣꯞꯄ ꯃꯤ ꯌꯥꯎꯕꯒꯤ ꯈꯠꯅꯕꯁꯨ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕꯁꯨ ꯃꯥꯜꯂꯦ ꯑꯝꯇꯪ ꯃꯨꯟꯅ ꯌꯦꯡꯕꯤꯌꯣ
ꯑꯗꯨꯒꯨꯝꯕꯁꯨ ꯊꯤꯗꯣꯛꯄꯤꯌꯨꯀꯣ ꯊꯥꯔꯠ ꯄꯥꯔꯇꯤꯒꯨꯝꯕ ꯌꯥꯎꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯗꯨꯝ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯃ ꯈꯨꯠ ꯑꯃ ꯆꯪꯉꯦ ꯅꯃꯥꯟꯅꯕꯤꯅꯤ ꯈꯪꯗꯦ ꯅꯃꯥꯟꯅꯕꯅꯤ ꯈꯪꯗꯦ ꯏꯟꯖꯟꯕ ꯑꯗꯩꯗꯤ ꯑꯃ ꯆꯤꯇꯤꯡ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎ ꯃꯥꯜꯂꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯏꯃꯣꯁꯅꯦꯜ ꯈꯤꯇꯪ ꯑꯣꯏꯔꯦꯀꯣ ꯄꯥꯎꯗꯤ ꯐꯥꯎꯅꯤꯡꯉꯦ ꯐꯖꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯃꯣꯁꯅꯦꯜ ꯈꯤꯇꯪ ꯑꯣꯏꯔꯦꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤꯁꯦ ꯀꯨꯝꯚ ꯔꯥꯁꯤꯒꯤꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤꯁꯦ ꯅꯪꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯅꯪꯗꯤ ꯄꯜꯂꯒ ꯂꯩꯔꯦꯀꯣ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯄꯜꯂꯒ ꯂꯩꯔꯦ ꯅꯪꯁꯦ ꯑꯗꯨꯒ ꯄꯜꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯤ ꯑꯅꯤꯒꯨꯝꯕ ꯁꯨꯖꯜꯂꯛꯄ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯃ ꯅꯨꯡꯁꯤꯅꯩ ꯑꯃꯁꯨꯒꯤ ꯍꯦꯛ ꯇꯛꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯃꯤ ꯑꯅꯤꯃꯛ ꯑꯅꯤ ꯀꯣꯏꯕ ꯑꯣꯏꯔꯒꯁꯨ ꯑꯅꯤꯃꯛꯁꯦ ꯍꯦꯛ ꯅꯨꯡꯁꯤꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯔꯝꯗꯨꯗꯤ ꯅꯪꯁꯦ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯄꯜꯂꯒ ꯂꯩꯈ꯭ꯔꯦ ꯅꯪꯁꯦ ꯍꯥꯟꯅ ꯄꯜꯂꯝꯕꯗꯣ ꯍꯥꯟꯅꯗꯒꯤ ꯄꯜꯂꯒ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯁ꯭ꯇꯛ ꯇꯧꯕꯁꯦ ꯇꯧꯔꯔꯣꯏꯒꯦꯅ ꯈꯜꯂꯦ ꯑꯃꯗ ꯂꯦꯞꯄꯒꯦ ꯑꯃꯗ ꯍꯥꯏꯗꯤ ꯌꯨꯅꯤꯌꯟ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯃꯗ ꯐꯖꯅ ꯂꯦꯞꯄꯒ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯔꯒꯦꯅ ꯐꯥꯎꯕ ꯃꯥꯜꯂꯦꯀꯣ ꯑꯗꯩꯗꯤ ꯂꯨꯍꯣꯡꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯨ ꯑꯗꯨꯝ ꯐꯥꯎꯕ ꯃꯥꯜꯂꯦ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯏꯁꯨ ꯂꯩꯔꯝꯕ ꯑꯃ ꯂꯩꯔꯝꯕꯁꯨ ꯈꯔ ꯑꯗꯨꯝ ꯂꯣꯏꯁꯟꯒꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨ ꯂꯣꯏꯁꯜꯂꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯏꯒꯣꯗꯤ ꯂꯩꯕꯤꯒꯅꯨ ꯏꯒꯣ ꯂꯩꯕ ꯎꯏꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯏꯒꯣ ꯂꯩꯕ ꯎꯏ ꯏꯒꯣ ꯂꯩꯕꯤꯒꯅꯨ ꯍꯥꯏꯗꯤ ꯅꯪꯁꯦ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯀꯃꯥꯏ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯛꯀꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅꯗꯤꯅꯦ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅꯗꯤ ꯅꯪꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯅꯤꯡꯉꯦ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯏꯕꯥꯅꯤꯁꯦ ꯃꯔꯤ ꯑꯃ ꯂꯩꯅꯩ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯅꯦꯛꯁꯟ ꯑꯃ ꯂꯩꯅꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯨ ꯃꯥꯜꯂꯦꯀꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯁꯨ ꯃꯥꯜꯂꯦ ꯃꯥꯁꯦ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯏꯐꯣꯔꯠ ꯈꯔ ꯊꯥꯗꯔꯒꯦꯅ ꯈꯜꯂꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯀꯣ ꯏꯐꯣꯔꯠ ꯈꯔ ꯊꯥꯗꯔꯒꯦꯅꯈꯜꯂꯦ ꯍꯥꯟꯅꯗꯧꯅ ꯍꯥꯏꯗꯤ ꯈꯠꯅꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯈꯠꯅꯔꯔꯣꯏꯒꯦ ꯍꯟꯗꯛꯇꯤ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯔꯒꯦꯅ ꯈꯜꯂꯦꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤꯒꯤꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤꯁꯦ ꯃꯨꯚ ꯑꯣꯟ ꯇꯧꯔꯦꯀꯣ ꯅꯪꯁꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯔꯝꯕꯁꯨ ꯀꯥꯏꯅꯈꯤꯕ ꯌꯥꯎꯔꯒꯁꯨ ꯅꯪꯁꯦ ꯍꯟꯖꯟꯒꯦꯅꯁꯨ ꯈꯟꯗ꯭रꯕ ꯃꯥꯜꯂꯦꯀꯣ ꯈꯤꯇꯪ ꯃꯤꯅ ꯔꯥꯁꯤꯒꯤꯁꯦ ꯈꯤꯇꯪ ꯅꯨꯡꯁꯤꯅꯕꯗ ꯈꯤꯇꯪ ꯃꯥꯏꯊꯤꯕ ꯐꯪꯈꯤꯕ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦ ꯃꯤꯅ ꯔꯥꯁꯤꯒꯤ ꯏꯆꯥꯁꯤꯡꯁꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯂꯩꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦꯀꯣ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯂꯥꯛꯏꯕ ꯊꯧꯗꯣꯛꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯆꯔꯁꯅꯨ ꯂꯥꯛꯆꯔꯁꯅꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯀꯣ ꯇꯧꯖꯔꯁꯅꯨ ꯂꯩꯊꯣꯛ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯣ ꯈꯜꯂ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯀꯩ ꯇꯧꯕꯤꯒꯦ ꯑꯗꯩꯗꯤ ꯅꯪꯒꯤꯅꯦ ꯃꯃꯥꯡꯗꯅꯦ ꯅꯪꯁꯦ ꯍꯧꯖꯤꯛꯁꯦ ꯋꯥꯈꯜ ꯈꯜꯂꯤꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯅꯪꯒꯤ ꯁꯥꯏꯁꯤꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯃꯃꯥꯡꯗ ꯀꯩ ꯇꯧꯈꯤꯒꯦ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥꯀꯣ ꯀꯩ ꯇꯧꯈꯤꯒꯦ ꯀꯩ ꯇꯧꯔꯛꯈꯤꯒꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯀꯣ ꯅꯪꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯈꯜꯂꯤꯕ ꯄꯣꯠꯇꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯅ ꯇꯨꯡꯗ ꯇꯧꯔꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯣꯏꯅ ꯄ꯭ꯂꯥꯅꯤꯡꯅꯦꯕꯀꯣ ꯃꯔꯝꯗꯤ ꯍꯥꯟꯅ ꯅꯣꯏ ꯁꯥꯏꯁꯦ ꯅꯪꯅ ꯊꯥꯗꯣꯛꯑꯝꯒꯦ ꯊꯥꯗꯣꯛꯑꯝꯃꯣꯏ ꯍꯥꯏꯕꯁꯦ ꯀꯥꯏꯅꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯈꯜ ꯈꯜꯂꯤꯗꯨꯅ ꯂꯦꯞꯇꯣꯏꯅꯦꯕ ꯃꯥꯅ ꯅꯪ ꯍꯥꯟꯅꯗꯒꯤ ꯅꯪꯁꯦ ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯔꯛꯄ ꯅꯪꯒꯤ ꯌꯥꯝ ꯇꯧꯕꯤꯕ ꯑꯣꯏꯔꯒꯗꯤ ꯊꯥꯗꯣꯛꯑꯔꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯦꯀꯣ ꯍꯥꯟꯅ ꯍꯧꯈꯤꯕ ꯄꯥꯁꯀꯤ ꯅꯤꯡꯁꯤꯡꯉꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯌꯦꯠꯄ ꯑꯄꯟꯕꯗꯤ ꯈꯔ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯑꯌꯦꯠꯄ ꯑꯄꯟ ꯂꯥꯛꯑꯁꯨ ꯅꯪ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯂꯥꯛꯅꯤꯡꯕ ꯂꯥꯛꯆꯔꯁꯨ ꯃꯥꯌꯣꯛꯅꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯊꯥ ꯃꯌꯥꯏꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤ ꯀꯣ ꯅꯪ ꯅꯨꯡꯁꯤꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯊꯥ ꯃꯌꯥꯏ ꯆꯠꯂꯛꯄꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅꯤꯀꯣ ꯐꯖꯅ ꯂꯩꯅꯤ ꯈꯠꯅꯕ ꯑꯣꯏꯔꯁꯨ ꯆꯝꯊꯣꯛꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯦꯅ ꯍꯥꯏꯀꯣ ꯊꯃꯣꯏꯗ ꯀꯩ ꯄꯦꯟꯗꯕ ꯂꯩꯔꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯦꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯅꯪꯅꯀꯣ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯦꯅ ꯍꯥꯏꯌꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦꯅ ꯈꯜꯂꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦꯅ ꯍꯥꯏꯌꯦ ꯃꯔꯝꯗꯤ ꯃꯇꯝ ꯑꯃ ꯅꯪꯁꯨꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯑꯃ ꯂꯥꯛꯑꯒ ꯍꯥꯏꯔꯒꯦ ꯃꯇꯝ ꯑꯃ ꯂꯥꯛꯑꯒ ꯇꯧꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅꯁꯨ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯇꯧꯅꯤꯡꯕ ꯇꯧꯖꯔꯁꯅꯨ ꯃꯇꯝ ꯂꯥꯛꯆꯔꯁꯅꯤ ꯃꯇꯝ ꯑꯃ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯑꯃ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯃꯤꯅ ꯔꯥꯁꯤꯒꯤꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯠꯅꯔꯒꯤ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯁꯨ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯕ ꯉꯝꯗꯦꯀꯣ ꯃꯥꯁꯨ ꯁ꯭ꯇꯛ ꯑꯃ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯁꯦ ꯈꯤꯇꯪ
ꯏꯁꯄꯤꯠ ꯊꯨꯕ ꯉꯝꯗ꯭ꯔꯦꯀꯣ ꯏꯁꯄꯤꯠ ꯊꯨꯖꯟꯒꯦ ꯊꯨꯗ꯭ꯔꯦꯅ ꯃꯥꯅꯁꯨ ꯈꯟꯖꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯤꯅ ꯔꯥꯁꯤꯒꯤꯁꯦ ꯅꯣꯏ ꯁꯥꯏꯅ ꯈꯤꯇꯪ ꯑꯁꯣꯏꯕ ꯌꯥꯎꯔꯝꯒꯗꯧꯕ ꯃꯥꯜꯂꯦꯀꯣ ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯃꯥꯅ ꯍꯧꯖꯤꯛꯇ ꯔꯤꯂꯥꯏꯁ ꯇꯧꯔꯛꯑꯦꯅ ꯍꯥꯏꯁꯦ ꯃꯥ ꯍꯧꯖꯤꯛꯇ ꯈꯪꯖꯔꯛꯑꯦ ꯃꯁꯥꯅ ꯈꯪꯖꯔꯛꯑꯦꯅ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯈꯪꯉꯛꯄ ꯍꯧꯖꯤꯛꯇ ꯃꯁꯥꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯖꯔꯛꯄꯗ ꯑꯗꯨꯒꯨꯝꯕ ꯃꯥꯜꯂꯦꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤꯁꯦ ꯆꯨꯝꯃꯒꯗꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯆꯨꯝꯃꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯑꯩ ꯃꯊꯪ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ